Yelhoumee Shing na Masha ke Maramdam Da Refugee Oina Punsi Lelliba Asi Leingak Paiba Heitabadagini HAINA CPI Manipur ke senior leader and SOTINKUMAR na Leingak MARAL SHIRAKLI Communist Party of India Manipur branch na sinduna ngasi International Human Rights Day ga mari leinana Irawat Bhavan da pangthokhiba protest and demand day ge thoram da wafam asi mahakna phongdokhibani Protest and demand day ge thoram aduda mahakna makhata na hai Aikhoigi iramda Manipur ase ngasidi yamna tamthiba concentration camp amaga pangkhak oire Yelhoumee furup ama oiriba maitai singna iramdam asida refugee amagum relief camp ta ton na hingliba aside sandrembe imade ngaksam yaure haiba maitai ki pawro aduga chap manaba fibam amane ngasi chin kuki narco terrorist singna micham miyamda chatharakliba miyot minai kaya asida Leingak na karishu tawba ngamdre orakliba fibam aside BJP na luchingba Leingak ase micham miyam ge right to life ngak pangamdre haibane ngasigi pawkhum BJP na luchingba Leingak na miyam da pifam thoi center na yaka yengduna tumina leishinna bade irang ase loishinba ngamloi nakhai sengna irang ase loishinba ngamloidaba oiragana chief minister fam thadokpana chungba khongthang oigani haina mahakna makhatana phongdokhe Ngasidi ekoi iramdam Manipur se ngasi ekoi yam sathiba concentration camp ta masing yamba maitai kanglup ase tongan ba ekoi mayai sabuk leriba koi se masi hingbagi artha tholaktre adugo loirana makhan kya gi akiba tujungba hat patupa adugo loirana yam sathiba khudong tinga oiba pibam kaya leptar mayok lare sigibo pibam singase masi ekoina lawi madudi ekoi human rights achoba challenge ama ngase khoi mayong masipuna makse budong thiba kaya khoina khoi iramda adu mori dagi surachanpur dagi kangpopi dagi modbung dagi adu maitai kya lanjena raktana khoina khoi iramda refugee oina Lelliba Punsi se aseng human right ki khudamda